Chingmi tami charau mauronaduna apunbagi saktam kaihandana hena nungsi chanaba Manipur ama ohenaba hotnaminasi haina MLA L Rameshona haikre. Manipuri Short Story Society India ki kuntra nitoi suba annual conference amadi Manipuri Short Story Festival isingani kunmanga Agartala da pangthokre. Kurumjari Istv ki pawmideng tabir basingbu taram nokchari pawshandona pijari. Kairao Kendra ki MLA Laurembam Rameshwar Mitaina Kairao Assembly Constituency ki manungda leiba Maring Tangkhul Chiru amadi Kabui ki tribal khul tara tareta chatuna Christmas ki yaifa paujal piduna khudol tamkre. MLA L Rameshwar na Kairao Kendra ki tongan ba khul singda chatuna Christmas kumhaiga mari lainana selgi mateng yauna angamba mateng sing khusinaki. Christmas kumhai amadi anawa chahi lisingani kuntaruk lakpagi harau taramna okpagi Kairao Kendra ki funal maringda pangtokiba thoram amada MLA Rameshwar amadi khulgi myoishing puna Funal Maring Kuldagi Hojik Manipur gi masak nairaba saishakpa ama oirakliba Kohensam Maringi Chingi Leishana Hendeko Tamgi Leishasu Wateko Haiba Isai gi Tanthada Puna Jagoi Isai Sakminake MLA Rameshwar na Christmas kumhai lisingani kunmanga lakpa amadi lakkadariba anoba chahi lisingani kuntarukna lakpada Manipurda tangdu leitaba santi purakpa amadi chaukhatpa Manipur ama purakpa oirashanu haina Prabhu Jesus na Thauzalgi irik Biramba oirishinu haiki Manipurda chahi lising kayagi mamangdagi nushi chanana chara maurona duna khunda minarakliba jati furup singi marakta amuka hena nungsi chanaba puraktuna ingtapa sanalaipak Manipur ama purakpa oirishinu haiki Maihorol dagi hauna nungsi chanana khunda minarakliba jati furup kayagi apun basakta mase khak kainaba yaroi aikhoi maselgi marakta leiriba nungsi nabagi apun basakta mase kanana su thugaiba khak ngamloi malemgi akanba safu amadi Manipur thugaiba pamba kanagumba kharagi khuzin thaurang amadi insinduna chingmi tammi gi apun basaktam asibu thugainaba honaraklabasu aikhoina puna thengnaminasi aikhoi maselgi marakta leiriba unity thugainaba hu kamsilakpa khudingdagi ngakthok minasi chingmi tami charau mauronaduna apunbagi saktam kaihandana hena nungsi chanaba Manipur ama ohenaba hotnaminasi haike Funal Maring Khul asi Manipur gi tribal khul singi manungda masak naiba khul amadi tourist spot ama oirakli hairaduna Funal Maring Khul gi youth amadi ahal khunja sing asi hanadagi hauna unity yamna leiba khul amani Funal Maring Village Authority ga puna khusam naraga khul asigi awat apa kaya makhata na senga sagat khigani khul asigi community hall asigi flooring amadi nakal gi wall khazin bagi thabak mathang paikhatlagani hall manungda indoor game kaya sanaba yanaba hotnagani Kairao Kendra da leiriba tribal village pumnamak awat apa development kaya khulgi youth amadi ahal laman authority ga tanaraga leptana paikhat khigani haiki Manipura yang masuk ada di Jakarta boleh, nasi ni apa pam boleh berbuat pam boleh, ayat Jakarta ayat tadi boleh sih berbuat dengan ada kata, siapa boleh jalan dengan pesan itu, siapa boleh jalan pesan ayat pam jaga, jadi betul-betul benar begitu Manipur di bilis kan ini, kita Manipur boleh kerja. Malam tiga hari pernah menjadi juga bilis otoritas hanya youth simpai dengan saja. Kami unity betul. Tunggu jam kita kerjakan bersama suki. Aku teruskan dapat kalau kita kalau lebih aku lebih banyak. Ada yang saya di sini nomor sudah benar benar mesti bilis saja. Manipur mana Manipur kita semua kerja.
Manipuri Short Story Society India ki Kuntra Nithoi Suba Annual Conference amadi Manipuri Short Story Festival lising ani kunmanga pangthokre. Sahid Bhagat Singh Youth Hostel Gorkha Basti Agartala Tripurada Numir Humni Chupna Chathagadoriba Annual Conference amadi Manipuri Short Story Festival lising ani kunmanga ki thoramda former Minister Tripura Yalam Birjit Manipuri Short Story Society India ki President Laisom Gulab Retired Assistant Director Haubam Chitra, Manipuri Sahitya Parishad Tripura President L. Biramangal Singh Amadi, Manipuri Language Advisory Board under Sahitya Academy, New Delhi, Khoistam Biro Lasu, Sarukyaki. Thauramgi Makha Chatharakpa Oina Sipsagargi Khonthang Amadi, Malayalam Wari Charong Kauba Larik Singh Phongki. Rajkumar Sitaljit Memorial Lifetime Achievement Award lisingani kunmanga ki mana Haurongbam Amarendra Hau Amar Bontarapur Kasada Kusinaki. Elangbam Dinamani Memorial Lifetime Achievement Award lisingani kunmanga na Haubam Priyo Kumar Singh Kangabam Lekai Imphal Manipurda Kusinaki. Moirangthem Ongbi Thiam Ningol Modhumati Memorial Award lisingani kunmanga na Moirangthem Sobita Singha ki Pirangduna Sayawi Aibu Haiba Larikta Khangatuna Mana Piki. Larik Engbam BD Singh Ning Singh Mana lising ani kun mga na pangsata fam Komlakanta Chumthang Makhong Kauba Larikta Mana Piki. Nauroibam Dananjoy Singh Ning Singh Mana lising ani kun mga Thokchom Anjanagi Poktra Basui Imani Nangdi Haiba Larikta Mana Piki. Maistam Bokul Singh Ning Singh Mana lising ani kun mga na NG Malem Nganbi na iba Ihul Kauba Larikta Mana Piki Amadi Kuranganayani Ning Singh Mana lising ani kun mga gi mana Haubam Satyapati Imphal Manipur ge mathang manau naina award taret kusinake loinana award sing aduda citation sol amadi case prize sing yauri society asina miteina choina khundariba north east ki mafam singda leiriba irekcha singbu wari macha ibagi lamda kharata oirabasu ithil fawhanduna ibagi lamda purakpa haiba asina maru oiba pandam thambaga loinana amata oina apunbagi saktam adusu sagatpani haina Manipuri Short Story Society India ki President Laisom Gulab na phongdokhi. Actually, a family and the Nana man, Loki, by Short Story Society family had single Natalida. Adom the one, I put on a family, on a morning as issue, 25 December, like that. Acquisite Carino, Uncle Yahoo, the regular kind of Panko to the Keto, high with the sea, kind of man, see home could have but Namjavasi. I see a quite pay Loki. Senba chahi lesangani kun mga kuntaruke Manipur ge medical tamba mahiro sangda merit cum means basic tapiba meritorious award Rajkumar Sana Jawba Singh Memorial Scholarship Phase 1-2 amadi 3 kosin nabagi thauram Rajkumar Sana Jawba Singh ge imung manung na sinduna Manipur Press Club ta pangthokre thauram aduda Director Janims Dr. Professor Longjam Usarane Medical Superintendent Janims ki Professor KH Lokeshwar Managing Director Mother's Care Children Hospital and Research Center Dr. KH Ratan Kumar Director Department of Environment and Climate Change Manipur Dr. T. Brajakumar Head Radiation Oncology Carcinos Professor Y. Indivor Amadi Haisodi Department of Endocrinology Janims Professor KSH Achobana Athoiba Mitung Singh Oiki Thauram Maduda Relief Camp Taleba Chuchanpur Dagi Dental Tamliba Mahiroi Ama Yauna MBBS Tamba Mahiroi Tareta Scholarship Kusinaki Laikidraba Arkesana Zawbaki Machanupa Yaima Janims ki Pathology Department ta Professor Oiribi Rajkumari Banastrina Laikidraba Mahaki Mapa Asi Matam Aduda Topper Ojaragasu Imung Manunge Laita Lairabana Maram Oiraga Medical Amasung Engineering Tamning Lagasu Tambangam Kide Madugi Wakalon Aduna Laita Lairaba Lairik Laishudadi Thawai Yauzaba Imung Manungi Awabana Medical Tambagi Awaba Laiba Makai Machin Manau Sing Punsilaga Makoigi Ningzariba Adu Fangbangam Nanaba Hotnagadabani Haiba Pauzelga Loinana Lisangani Kun Mathoidagi Scholarship Asi Ahan Bagioina Mahiroi Amada Piraga Horakibani Handak Piribasi MBBS Tamba Lanjanaraklaga Relief Camp Talaiba Mahiroi Ama Yauna Mahiroi Tareta Scholarship Pibani Miyam Amadi Isorgi Thauza Lairagadi Atopa Course Singi Oinesu Scholarship Pinanaba Hotnagani Haiki Koina tawzariba sidi paisa yamna leire natragana koi yamna ina khole haina tawzaba nachade babungna wa khibado matam amada thengna khiba chaithengdo
ꯀꯅꯥꯒꯨꯝꯕ ꯁꯥꯇ꯭ꯔꯁꯤꯡꯗꯁꯨ ꯊꯦꯡꯅꯗꯅꯕ ꯑꯗꯨꯒ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯅꯦ ꯋꯥꯒꯅꯨꯅꯦ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯁꯤ ꯄꯤꯖꯅꯤꯡꯕꯗꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯨꯗꯦꯟꯗ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯄꯥꯕꯨꯡꯁꯤꯅ MBBS ꯁꯤ ꯇꯝꯃꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈꯟꯖꯈꯤꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯏꯔꯕꯒꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯦ ꯇꯝꯕ ꯉꯝꯈꯤꯗꯕꯗꯨꯅ ꯑꯩꯈꯣꯏꯅ MBBS ꯁ꯭ꯇꯨꯗꯦꯟꯗ ꯑꯩꯈꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯖꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯂꯥꯏꯒꯤ ꯊꯧꯖꯥꯜ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯨꯃꯊꯪ ꯑꯇꯩ ꯀꯣꯔꯁꯁꯨ ꯀꯣꯟꯁꯤꯟꯕ ꯉꯝꯖꯕ ꯍꯥꯏꯅ ꯃꯌꯥꯝꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯊꯧꯖꯥꯜ ꯅꯤꯖꯔꯤ Free Fly Northeast Edu Plus Skill The Finishing School amasung TIS aina sinduna ngasidagi horaga tha asigi kunnipan fawba pangthokadoriba 3 days R3 winter camp haudopagi thoram Imphal East District ta leiba Marjing Polo Tourism Complex ta pangthokre thoram maduda Tourism and Sericulture ki Joint Secretary Sonia Elangbam Camp Director and MD Academic Free Fly Northeast Dr. B. Chitramaya amasung Bhavina Hospital gi Senior Consultant Dr. S. Raghumani na chingba maru oiba miyoi sing oina saruk yakibaga loinana tongan ba school sing deki lakpa mahiroi kayasu saruk yakhi Camp Director and MD Free Fly Northeast Dr. B. Chitramaya na mahiroi sing da lotuna lairiba talent sing adu winter camp da uthoktuna afaba mahiroi amamam oina ba hotnabada mai paknabagi damak camp asi pangthokpani masida tongan ba mahiroi singi thoram kaya pangthokani masina mahiroi singda anoba wakhal loksing kaya fahongani haike outside the classroom thola kan angang sing se mamanaba magi peer group mayam ga tinabagi mai khudong chaba adagi nature ga khoi se reconnect tor kan angang sing se moigi oiba nuai jabado adugi da khoin ama pining ba haitare khoina masai sta revive tawning se kainu hai kan khoi gi traditional oiba areas haitare ko games oirasu hidden khoi gi forgotten games the mayam am khoi de lairiba virtues mayam am khak lairi se khoi si mayam angang se inculcate tawning hai jaba tare angang khara sitang sta khoina impact of matam da we think we are making a little change to attain that Vikshit Bharat ki akhoi gi pandam 2047 bhawa lairiba pandam se daisda akhoi develop oinaba machak mayam se masigi se yaunaba gi khoi gi pandam ni Sekmai Kendra gi manung chana lairiba Lairen Kabi awang laikai de saba Maira Sangkang waiting set ama amasung Lairen Kabi ward number 2 de saba Radha Mandop ama Sekmai Kendra gi MLA Haikam Dingona Sangaduna miyamda khusinakre Thauram aduda Sekmai Kendra gi MLA Haikam Dingo Lairen Kabi Gram Panchayat ki caretaker chairperson Bobby Laikai gi Maira Paibi Singh amasung ahallaman kayasu saruk yakhi Thauram aduga mari leinana Sekmai Kendra gi MLA Haikam Dingo na Sekmai Kendra gi manungda paikhattuna lakpa chakwa thaurangi manung chana Lairen Kabi Gram Panchayat ki manungda leiba Maira Sangkam waiting set amasung Radha Mandap asi miyangi damakta sabani Kendra asigi manungda Radha Mandap asi sengatpa mathau tari Kendra asigi manungda self-help group singi yaifa thaurang kaya paikhatnanaba Gram Panchayat singi member sing caretaker chairperson ga khusamnaduna hotnari haina phungdokhi mahakna makhatana Lairen Kabi Gram Panchayat ki caretaker chairperson Bobby na achauba thaudang loduna Lairen Kabi Gram Panchayat ward number 2 da Radha Mandap ama LD share 25% yauraga saduna miyamda khusinaba ngambada thagatpa phungdokhi Khungang da laiba Radha Mandap singsi matamga chonaktaba laiba imung manungnasu laiba pujari singsu support tawung ngamaktawa haiba tare aduna deba karma lakpa matamda pujari aduga khoigi kanosi changdawa yadaba ama oibanina basing mayam je khoi rekhotiba yam tangai phadana dakar oi hadana adugi pandam sigi asing Radha Mandap ki sangena si sabani hadana ismana thamjani aduga loinana local area development fund khaktana tana laiba eli share gi tawrakanda gram panchayat ki members aduga khoi caretaker sing punchal lakanda khoi development ji tawda yadabani na tangai phadana khoi makha taba program mayam ama village level federation gi khoi self help group ki team singi officing sana na ba khoi makha taba khoi sanjamam da Lairen Kabi da Lairen Sajikta aduga haun karen da khoi program paikhan na ba khoi chatharaga lai Imphal East ki Poiropa local da angan fau unaba local asi fauduna chatliba Thawal multi-purpose project ke right canal da ising thabiraknana ba longmishingna water resources department ta haizarubada yabiraktuna canal ising thabirakpagidamak Poiropat local farmers development cooperative society limited na department asibu thagatpa phongdorakli
First cropping asi mahai chanabagidamag marakta ishing thaba lepiganu hainasu Water Resources Department ki pukning singsilakli. Ngasi Andro Assembly Constituency ki Thambal nu Kaithel Kaina Rota Leiba Poiraupat Local Farmers Development Cooperative Society Limited ki Thomi Singh, Longmi Singh amadi Paungmi Singh ga loinana Poiraupat Local da Hosik Angan Fau Thana na Bahotna River Singh amasung Fowlingba Horaba Singh adubu punna yengsilminaki. Local adugi fibam yengshilaba matungda Poiraupat Farmers Development Cooperative Society Limited ke Secretary Khulem Tomchong na Paungmi Singh da Fongdora Kibada Haukiba Chahi Lisingani Kunmanga Asida Nongkana Chubadage Kharip Lauro ki Low Pari Lising Amaga Chamanga Rom Ising na Tumjinduna Si Kibana Low Lokna Kidabana Longmi Singh Awaba Kaya Mayok na Duna Lady Masina Maram Moraga Longmi Singh na Angan Fau Thana ba Low Uba Hongnaba Water Resources Department ki Right Canal Asida Ising PBU Haina Haizarubada PB Rakpagi Damak Longmi Singna Department ki Makok Thongba Chief Engineer, Executive Engineer, Assistant Engineer Amadi Atai Staff Singbu Thagatpa Fongdo Ihaiki Amaromda Kanagumba Singna Canal da Pal Tingjiliba Amadi Ising Lauriba Singna Laipal Tokhairaga Ising Lauba Adu Taubiganu Local Adu Angan Faulo Uningba Longmi Sing Yauragasu Poiraupat Local Farmers Development Cooperative Society Limited ta Ming Pata Pikhat Piduna Isingi Tax Sidok Piraga Low Uminasi Haike Masi Local Asida Longmi Kayagi Low Kayam Uribage Haibadu Water Resources Department ta Pikhat Nabani Hainasu Khulem Tomchong na Miyamda Appeal Tauki Mingi mafam da koina hygienic musu amuktang ising je thara maga koina low uba haurakanda ising je Kariumba Takiba Targadi, I could see the happy of fertilizer, super sea mayam, Mutang Chakiba, the Handabayadi, Aduna Maramurga, Department as ising the Tadet Piganu, I then I coy Farmagi Saitegi Mona Hajari, to the ising Pibiriba, I coin Palmer Mayam Bunuk Sibiriba, Chief Engineer, Water Resource Ki, Disney Chief ACEE, Moy Mayam, Nakoi Farmers Mutang Sibiu, Palmer Mayam Nasu. Water Resource ki Department ki thau pubi puna makpuju koi farmers ni ko nona thagachari loina na sigi ising tharai ba paring sida aikoi gi kana gumane ising longningi haidana he khogaraga lowba low loga ju eta koi khonung sida kamchen biba ngapum tan bagini khangde koi isit bagini khangde palekta thingjen biba aikoi sigumba mayam se tawidana ba aikoi kainogi site gi aikoi society amadi farmer site gi sintang tawidana koi haijari Huzika tema break amatang lauminasti. Si sehigi imoini imagi irat pujada angubanga maitei shereng katpiho phangpham es tombe and sons pengba pham hyangthang akaknaba masingni ngasimak order tobiho lakadurba kumsi sehigi imoini imagi irat pujada angubanga maitei shereng katpiho phangpham es tombe and sons pengba pham hyangthang akaknaba masingni ngasimak order tobiho Slopeland College of Teachers Education की Master of Education M.Ed की दमाग लाखलिबा सेशन 2025-26 की एडमिशन तौननब की दमाग अकक नवसित खरगी खुदोंग जाबा पिजरी खुदोंग जाबा सी लौबी होनब की दमाग मखाद पिजरीबा कांटेक्ट नंबर 9615965922 नत्रगा अखुगी ईमेल slopelandcollege@gmail.com दा कांटेक्ट तौबियो Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme makigano alda thamo Sige yung se, next time tina check-in na laksila ka tamko ba nine? Dadarang se juhar habaga amta kiderbo Asum na, mayam na machalbog na option lugum. Masige yung masibu, asoya nga ko kada batagi. Next time tina ngap seli. Next time tina juhar habating makok na nabasim ba ni? Zarman technology siya na na concrete ka tok na tinaba matamda. Kapang ng amok na hinggal adli. Next TMT, strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break imatong makha tarakpa pawda Arapti Uru Farmers Association ki Tare Suba Foundation de Achamba
अचंबा थौरम अमगा लोइनना अराप्ती अवांग लेकाई सोइबम मनीतोन गे युमदा पांगथोक्रे हंदक अचंबा थौरम असिदा क्यामगई मुस्लिम अराप्ती ग्राम पंचायत जीपी गे चेयरपर्सन डब्ल्यू बीरचंद्रा एसोसिएशन असिगे प्रेसिडेंट टी एच परिजत अमदी चेयरमैन के इबोतोंबी सिंगना डाइस मेंबर ओइखे ngasi thauram asida chief guest oikiba Birachandra Fongdokibada handak farmer association asina Imphal East ke manung chana lairiba Funal Chingkhongda leiba Komla Inkhonda hunkiba ningtham maru marang hangam maru hawai maru amadi atai maru marang sing hunkiba adu pothok marang kaina puthoknanaba sa san changdana samban khananaba lising manga amadi association ke thauramgi damak lising manga ga punna lising tara mateng pangki mahakna makha taraduna arapti urup gram panchayat ke job card sanaba mari leinaba authority singda yamna kana taknaduna sanaba hotnari haiki ngasi tare suba mapo kumon thauram asida association IC ke laikhidraba members sing minute ani tumina leptuna awaba phungdokhi ini thau lekhe ma sana jawbuna harni ireima lasang sangam tamda awajabisan arapti je urubara je manipur mamda Wadi maming leba mana bacing asang ma putok da aduma masak na khungam man tawudu atop lama man khungam na advantage sahi manga chakar kal da arati purusna sahi manga man halakan ya ini thong le sem har ma ai ngasi bu kaw ke tak chuma wapam ne Manipur Police na miyoi ama gram chahunga taragi heroin number 4 soap case kunmariga konana Mantri Pukri dagi fare hari faraba miyoi adudi MD Mustaqim chahi kunmapan sangayumfam part 1 Thobal district tagine mangondagi Maruti Swift registration number AS01BE 7900 amasu fagatle hari Safe Life Give Blood Haiba Thimda ahumlak suba blood donation camp ama hingminasi aikhoi haiba WhatsApp amadi Facebook ki group na sinduna Janems Hospital Blood Bank ta pangthokre group asigi admin alangba milana pangthokliba blood donation camp asida myoi kuntra romna e donate tawduna lamdam asigi e gi awatpa lariba asida kharada oirebasu menkhatpa ngamgadra haibagi wakhalonda camp asi pangthokpani haike group asi social media group ama ojarabasu social media khakta paiduna laikthokpagi mahutta paikhatpa yabai humanity service paikhatuna kunai asigi mateng kharada oirebasu pangba ngamgadra khanduna camp asi pangthokpani makhatana kunai asigi damak tawba yaba thawbak thoram sing asi lep palaitana pangthokhigani haike Sum nei cham na social media pai bi khakten natana samaj gi oiba thawak thorong khara da koi contribution khara dum tongning bai tare matam je dum social media da confine tor le bi su no ite social issues ing da ju akteng na chalaga yaw bungam draga su aduda awana tar po mayam jing da koi gi e je khara dum ju pithoga mayam gi sewa khara dum ju tok jige da koi na humanity service da base da changjan jar ko sigadi ahum laksu buni makha tar ko da ju koi hingmina se koi gi oina di sigumba mayam gi oiba thawak thorom siga dum khara chatha jagi ge na kanje Aroibada maroiba pamukana pisari Chingmi tami charo mauronaduna apunbagi saktam kaihandana hena nungsi chanaba Manipur ama ohenaba hotnaminasi haina MLA L Ramesona haikre Amasung Manipuri Short Story Society India ki kuntra nitoi suba annual conference amadi Manipuri Short Story Festival lisingani kunmanga Agartala da pangthokre Huzik Fabugi na ICB na pizza pa pao matang asda lushinjare meeting tabi ba punna mapu amukana krumjari